Globalization haibase malemda leiriba leibak singge senmitlon miyam amadi institution singa tona tinaba hengatuna amana amagi chawkhat lamjenda mateng pangnabaduni masina maram oiraga pak chawkhraba malem ase global village ohelakpane aduna lamdam masigi potchai service mi wakhalon amadi culture bo atopa lamdam amada yamna laina amadi apanba yaudana phawdok phawjin yaraklibani US की KFC इम्फाल दा चाबा फंगले मणिपुर की चहाव दुबई की मियाम ना चारे लोकताक ता नोकचुप लम की मी लाक्तुना ही होलरिबा सिनी समना हायरबदा ग्लोबलाइजेशन ना मालेम की मियाम की अनोवा आइडेंटिटी अमा सेमलक्ले मदुबो अखोइना वन ह्यूमैनिटी हाइना खंगनबा याय लेवाक सिंगना मरनाई थेंगनरम सिंगनबा हाइबदे क्लाइमेट चेंज शांति असिना चिंगबा कया Globalization na kumang sausilakpa sina malemgi singnaba marakta taunariba lalolitik investment migration lam koiba technology phagathanbana chingbada hena mai paklakle lebak amaga lalolitik taunaba hengalakliba makhai lebak ani dugi marakta ungkhatnabagi natraga lan tobagi chang hanthai masini globalization ga chawba kanaba globalization ase World Bank, World Trade Organization, International Monetary Fund na mateng pangsenduna hena kumang chawsin bangamle hainabale globalization yawbada achawba lebak tagi machana hena kanaba phangle globalization yawraba matungda lebak adugi hingbagi thak wangkhat halle punsi sanghale lau singubagi pothok so wangkhat halle immunization pak sana tawbangam halle masina maram oiraga lairaba lebak singna thuna yangna chawkhat pangam halle adubo globalization na khwaidagi chawna saitheng piba section ama hairagade ekhoi naharol singne globalization na maram oiraga naharol singda malemda chanariba culture amadi technology loinamak thangba amadi sizinaba horakpa sine global youth culture ama thorakle ekhoi angang singna korean gi punsi maheng isai drama fijet chakset ta susilakliba se globalization ge chawba khudol ne ekhoi gi oiba culture isai nongmai atopa lamda chanahanba ngamba ngamdaba haibado nakalamrom da thamlaga masina malem ge apikpa khungang ama oirakpani Yale University MIT natraga Harvard University open course kaya YouTube ta yengduna malem sinba thungna sizinaduna mioibagi hingbada nungai hanba laithok hanba pumnamak kanaba phangliba sini Globalization gi khongchatta khwaidagi chawna ahongba purakpa leibak ama hairagadi China ne lisingani amada China na World Trade Organization da yawba sina malem gi senmitlon da achawba kanaba ma piki Englishingani ani dagi taret phawada malem gi economic growth ase chada ani da smik mari hengatke malem gi apunba export ase sahida chada tara humdoi da smik ani hengalaga import na chada tara mapan hengatke English amaga chamapan marifu dagi lisingani tara phawada malem gi senmitlon ase saruk kunthra manga hengat khre China na World Trade Organization da yawba haibasi US na yabadagi yawba ngamlibani US na China bu World Trade Organization da yohaning bagi maram mayam ama leirabaso top ama hairagadi China na World Trade Organization da yawraga mayam ga tona tinarakani makoi gi nahasing mapanda thoraktuna mahimasing tamba amadi lalolitik tawraktuna democracy satpa nongchup ki leibak singa tona tinaraga makoi gi wakhan honglakpa yai haibasini naharol singna democratic value khanglaktuna communist ideology ki mayokta laktuna communist government ki mayokta iho horokpa yai haina pabasi panba yai Chinese masa kaya nongchup leibak singda chali lalolitik tongminaba hengalakle adubu Chinese sarkar ki mayokta iho hobodi mami samkhre nakalamaromda China di World Trade Organization yawbagi mahei oina malemgi khwaidagi chawkhatpa senmitlon onthokre Englishingani kunthra dagi kunthra manga phawgi manungda US dagi hen khragani masidani US na leita da leiba ngamlaktraduna trade war horakleba globalization na one humanity da yumpham oiraga sagalakpa shared global identity ado nationalism national identity political resistance na thugaiba horakle Donald Trump na US ki president oirakpadagi masi khumang chawsinba hengalakle
Make America Great Again, America First haiba slogan lauba horakpada miyamna mateng pangsilakle. Makhoigi jati dagi aikhoigi jati na phahobana phai khanbagi wakhalona lamjing oirakle. Isagi leibak tamak nungsiba henman kiruna atopaga punna chaukhatminabagi wakhalon du chanaraktre. Masigi mayak laraba khudam haibabu US ni. Amaromda Make in India, Made in China haiba slogan thorakle. Nationalist leader kayana lebak ayambalu singnarakliba sini. India da Modi, China da Xi Jinping, US da Donald Trump, Japan da Shinzo Abe, France da Macron, UK da Boris Johnson, Germany da Angela Merkel, Russia da Putin, hariba nationalist singasina sahi tara kunna sida globalization bu singnarakli. Group identity na humanity dagi hena lumna lawrakpa sina maram moiraga English ani nipan dagi malem gi marakta tawnaramba threat investment technology finance migration amadi tourist yamna hanthakre English ani nipan dagi lisingani tara nipan phawbada threat volume chada humda smik manga hanthakre Deglobalisation asina global economy thugairakle masigi mahutta regional bloc sema hunarakle bilateral FTA Quad, Regional Comprehensive Economic Partnership, BIMSTEC, Indo-Pacific Region, asina singba kaya semba tawrakliba asini. Deglobalization asina asum makha chatharakpa tarabadi malemgi senmitlon khongjen taptharakani. Donald Trump na international organization kaya matang asida World Trade Organization mathau ningthina tawhalaktre. World Trade Organization asi zombie institution onthorakle. Lebak amaga trade dispute thorakpada wakhainabagi thausilda achauba ahongba laklagani khudam oina China na malemgi lebak ataida dumping tawi haiduna anti dumping kaya tawribani Trump na multilateralism gi wakhal thadrokpa se laibak thibani masina malem ase ani thokna khaidokpa yai ani adudi China amadi Vietnam na lusingba state led economic model aduga USA na lusingba US-led economic model asini. Trump na mahaki mawang mataw ase asum chathaduna leirabadi malemgi lebak singna state-led economy model da mayon silakpa yai. US ki mapang oiriba lebak sing Germany, France, UK, South Korea, Vietnam na chingbagi luchingba kaya China da chatuna Chinese president unarakliba ase tarai na lawba yaroi. China na malem da uningliba ase US na makhoibu mirai birabaso ai leiri ulibani lakadoriba chahi singda US amasung China anigi anauba thausilna anauba globalization gi mayon leplagani